Manipura ILP Chanahangadabani Haiba Miamgi Kongjangda Thawaina Katkraba Mahairoi Sapam Robin Hood Kit Tara Suba Ningsing Thoram Pangtokre. Manipura ILP Chanare Hailabasu ILP Asi Lengakna Ningthina Chana Hanaba Mathautai Haina MP Bimol Akoi Samna Haikre. Tause Mamasung Tamai gi Miyamna Phangpham Thopa Napsagi Makada Cheng Phangdriba Asi Phanghanbiyo Haina Hanagi MLA Jet Ki Khonbau Nyumaina Hairi. Kurumjari STB gi Pau Miteng Tabirba Singbu Taram Nokchari Pau Sandona Pizari. Manipura ILP Chanahangadabani Haiba Miyamgi Kongjangda Thawai Katkraba Mahairoi Sapam Robin Hood Kit Tara Suba Ningsing Thoram Ngasi Mahaki Thawai Yaudraba Hakchangna Leiron Chankhiba Imphal East District ki Manung Chanba Awa Chingda Leiba Ningsing Khubamda Pangthokre. Ningsing Thoram Maduda JCILPS ki Thomi Singh Manipura Leiba Tongan Tongan ba CSO Singh Luchingba Singh Mahairoi Singh Tongan Tongan ba Miyoi Singh amadi MP Dr. Angomcha Bimol Akoi Jamsu Saruk Yaduna Laikhidrabagi Mafamda Hai Laikatuna Ikai Khumnaba Utkre. JCILPS ki co-convener MD Kerudin Saha Moising Mayumna Manipur Lengangna Athuba Matamda Manipura Population Commission ama Sembiyo Semgadawriba Population Commission aduna Mathau Ningthina Tauhanbiyo. Manipura NRC Chatnaba Matamda Ningthina Mapung Fana Yengsinnabagi Expert Committee ama Sembiyo Hosik Manipura Aadhaar Card Semdokpa Asida Furup ki Khenaba Leitana Lekai Lekai ki Club Organization Singna Yengsinbiyo. Imphal Manungda Voter ID Card Paiba Yalhomidi Nataba Singna ILP Card Paidaba Sing Athubada Athuba Matamda Lenga ki Mari Lainaba Singdagi ILP Card Paigadabani JCILPS na Manipur Police ka Khusam Naduna check Taurakpada Yalhomi Nataba Singna Voter Card Puthorakpa Yaroi Karigumba Voter Card Puthoraklabadi ILP ki guideline ki Matung Ena Phangpham Thokpa Ain gi Oiba Thabak Lokhatkani. JCILPS ki Pandamdi Base Year Listing Amaga Chamapan Yankai Mathoida Ohengadabani Manipur Lengakna Listing Amaga Chamapan Humpu Mathoida Base Year Ohaliba Asi Chahi Tara Gap Laiba Haiba Asi JCILPS na Yabang Amloi Haiki. In Suba Ningsing Thoram Akogi Robin Ichaibu Robin Hood ki Thoram Masina Tararak Suba Oina Makhataba JCILPS na Sinjabasida Mapung Paba indigenous people singi Purup Kuding Maki government identified Tauraba Purup Kuding Mangna Manipur is a Manipuri Akoi Kuding Manipuri ni Haibagi Tamoi Shangba Wakalonda the Purupi Kenaba Tamdana Manipuri Moina Masi Chatna Nabahona Bada Ichaibu Robiduna Kudam Moiraga Tawai Papa Katona than Masi Panganaba Makata Bushona Minakisi. MP Dr. Angomcha Bimol Akoi Samna Manipur gi demographic character asi yamna serious oire maram aduna foreigner na kanano citizen na kanano khandakpa mathau tare. Natrabadi Manipur gi demographic character asi hena sokse lagane inkhalakli banaha amadi mahairoi singha marai pang nungsibagi ihul ama fawi haibasi laikhidraba Robin Hood na khudam oire. Manipur da ILP chanare haidabasu ILP asi lengak na ningthina chana hanba mathau tai haina haiki. Angangdo ILP si kainu khangam da badi ai andabu mitop na changchala aga akhoi gi furup se
loigini haibagi sense adudi lerangani khangbai se level gi wani akoi gi demographic character se is a serious issue ne bakoi both for economic development gi plan tawgera ma tawgera demographic gi pattern and character se koi khang mathau yam tai ba koi da pick for full ni na ko akoi gi protection kamai logini haibagi issue so maru yam oeba na sumna ma gi lehi da bagi lakpuda na mana lehi da sagona reba concern je koi gi demographic concern dei ne natra and a demographic concern che ko constantly remind to palong lau tho maga ilp channel ga substantive level the ground the ko sig effect level later right basi myam chu loi ngang nei dana ming ki da ge oina thamuraga kari tawrino haibam su akoi yengjan ma tau ta ba ar kana da lang na dok sok te haine nang kong mum kok jo aduga foreigner ga citizen ga gi khaido ga adugi process regulate bum di change ba khoi da aduna tana sum changjan la changraga tinjen ga gamin taw de ko gi demographic character solak kane ba si substantive webni Amarom da lisingani tara mangagi July gi tang nipan da Manipur da ILP chana halu haiduna JC ILPS na miyam gi oiba kongjang changsin bada thawai kat khraba Ananda Higher Secondary Academy gi Mahairoi Sapam Robin Hood ke tara raksuba ningsing thoram Ananda High Secondary Academy School da supang thokre thoram madu da laikhidraba Sapam Robin Hood ki photo da school aduge Mahairoi Oza Singh amadi Robin Hood ke imung manungi miyoi singna hai laikatuna ikai khumnaba utke laikhidraba Robin Hood ke apokpa Sapam Romesh na laikhidraba Robin Hood ki mafam da miyam na ngasi hai laikatuna ikai khumnaba utpiba asi aduki matik apenba poi lamjing meira oina chatkraba Robin Hood na lamjing meira oiduna lamdam asida ing tapa purakpa oire sanu haiki koi nising thoram sibo koi lebang miam jangna tawidna sadana haikal ka tambi base yam nungai yam pele aduga mana lamjing mena oidna chakraga lebak su koi tang taba koi ing tapa ama oina lairasnu odna ai mapa gi sate ge dwaina ishorgim from dani thawni jari mayam gi damakta mana smaina ishorgim from da sadana lamjing mena or sakhi base mapa mama gi sate gi chokthokjaba penjaba sadana kokchei Tausem amasung tamai gi miyamna phangpham thopa napsa gi makhada phangba cheng haukiba tha khara asida phangdaba sina mafam sing asigi miyam awaba oire mari lainaba department na mityang changduna athuba matamda tausem amasung tamai gi napsa gi beneficiary singda phanghanbiyu haina former MLA Jet ki khonbau nyumaina phongdorakli mahakna makatana nong chuba matam oibata natana Manipur gi awaba matam ama oiringai tanja asida lenga ki mari lainaba department ra natraga kanagumba kharana chengasi lana thamkhabra haiba asi wahang oire mafam masigi miyoi chamagi manungda marifu dagina marifu taradi jom cultivation na hingnaba lambi oiribani nongju pantha oibana awaba kaya oire athubada mafam asigi miyamgi awaba ubiduna mari lainaba department na napsagi phangpham thokpa cheng sing phanghanbiyu haina mahakna makha takhi tamai amasung tausim asi yam lapna leiba chotharaba area ni asida leiba peja mayam gi complain matung ina chakiba tha ahum tamai block ki tausim block ki tha ani ki napsa gi chengsi peja gi kutangda beneficiary gi kutangda yoratri yana complain nyam lai maramaduna asigumba waraba tangkak sida later later singi BPL family singi igadaba cheng mayam si athuba matamda beneficiary kuthangda thunghanbiyu Ukrul Toloi Tadubi National Highway 102A gi mafam kharada chengning khaibadage lambi faunadre hari lambi ase construction company ahumna paktok chawthokpagi thabak chathari hari lambi sembagi thabak mawong mataw asida miyamna pena dabaga loinana chingmai sing kakpada mawong maril tadabadage asigumba chingning khaiba asi thokhalakpa oigani haiba wafam si thamnarakli
अमरोमदा इम्फाल मोरे लंबी की कोंखांगदा चिंगनिंखाइख्रे मसीना मरम ओइदुना मोरेदगी इम्फाल थोरकपा अमदी इम्फालदगी मोरे चंगबा गाड़ी कया चटपा यादबदगी पंदुना लैरे हाइरि हुम्फू तरा तरुक सुबह बन महोत्सव थौरम के मनुंग चना एक पौधा माँ के नाम हाइबा वाखलोंदा इंडक्शन सेरेमनी एंड सेलिब्रेटेड मन महोत्सव की थौरम मॉडर्न कॉलेज की मल्टीपर्पज हॉल पांगथोखरे थौरम मदुदा कॉलेज के प्रिंसिपल वाइस प्रिंसिपल अमसुंग महैरोई सिंगना सरुक याखी थौरम मदुगी मनुंग चना ब्रांड एम्बेसडर ऑफ फॉरेस्ट डिपार्टमेंट मिस सिरोई लिली इस्मी सिंह साइजा अमसुंग फर्स्ट रनर अप दिस्टी अथोकपमना लुचिंगदुना उ चरा कयासु थाखरे मरिंग फुरुप की नाट की जगोय आर खंगला कनुई की मतंगदा नोमित कुंथ्रानी चथरखिबा रेसिडेंशियल वर्कशॉप कम प्रोडक्शन संदंग सेनबांग मरिंग कम्युनिटी हॉल दा लोइसिनख्रे कुलबिर सोंगसोंग ट्राइबल कल्चरल सेंटर संदंग सेनबा कांगपोपी डिस्ट्रिक्ट ना नॉर्थ सेंट्रल जोन कल्चरल सेंटर अलाहाबाद की मखादा सिनबने वर्कशॉप असी लोइसिनबगी थौरमदा खुलाक अंकुल कैसांग कोतेल कोपुई अंगपोम सेक्रेटरी कुलबी सोंगसोंग ट्राइबल कल्चरल सेंटर न चिंबा मियोय कयाना सरुक याखी इम्फाल पुखाव लंबी की ओरिबा फिबम मसिदा माइकई अदोंगे मियामना मरी लेनबा डिपार्टमेंटा पेंदबगा लोइनना मणिपुर पीआर लैंगा की मायोक्ता अकनबा खोंजंग संगसिनबा सेम साख्रे हिरम मसगी मतंगदा खुंद्राकपम केंद्र यूथ ऑर्गेनाइजेशन के माइकईदा मियामना तौसी हाइबा अदु तौगनी हाइना लुप असगी प्रेसिडेंट लेसांगथेम संजना फोंदोरकली अदुम ओइनमक अहानबगी ओइना गवर्नमेंट के नाकोंगदा ताहनबा लंबी यातपा अदुमदी तंगाई फदे मरम अदुना जुलाई 15 की मनुंगदा पीडब्ल्यूडी डिपार्टमेंट के ईई चीफ इंजीनियर ना चटनबा यारबा लंबी अमा ओइना सेमगदबनी हाइरिबा असिदा थवोइदबा तारगदी लंबी असी थिंगबगी महुता डिपार्टमेंट के मरु ओइबा ऑफिशियल सिंगे थोंगाल सिंह पुखरी ओइना तौथोकपगी खोंजंग फावबा चंगसिलखनी हाइरि वाफम सिंह असी थबकता ओंथोकपा ngamnaba मेचिना चिंगबा अरेंज तौरे मसीदा मरु ओइना चीफ सेक्रेटरी गवर्नर अजय कुमार भलाना सो माइकई अदोंगे मियामगी खनबीरगा अखनबा थबक सिंह पाइखतपिनबा हाइरि मणिपुर यूनिवर्सिटी की नॉर्दर्न गेटा लेबा स्नेहा कॉटेज की हॉल द प्रेस्टन H2O कोवा पैकेज ड्रिंकिंग वाटर अमा हैरोक एसी की MLA थोकचोम राधेश्यामना हंगदोखरे थौरम मदुदा ख्वाइरंबन इमा कैथल जॉइंट कोऑर्डिनेटिंग कमिटी फॉर पीस की कन्वेनर लाइस्ट्रम मेमा अमदे माइबम लालमनी रिटायर्ड चीफ इंजीनियर NHPC लोकताक प्रोजेक्ट न सरुक याखी MLA थोकचोम राधेश्यामना इसिंग असी माले मसीदा लैरिबा जीव पानबा खुदिंगमकना नोंगमदा चंगद्रबा यादबा पोसक अमने ऐखोय हकचांग असिदा चादा हुम्फू तरादी इसिंग ngaktane aduna ऐखोयगी हकचांगदा लैरिबा टॉक्सिक ओइबा फत्तबा मयाम असी इसिंग थकचिलबा मतुंग लोइना चामथोकलिबनी मरम अदुना मणिपुरदा लैरिबा रिलीफ कैम्प सिंगदा इसिंग अफबा पिथकनबा RO अममम रिलीफ कैम्प सिंगदा खिलहनिंगबगी फोंदोकी अमदी लुम्बु लुम्बु साबा इसिंग यारिबा मखै मियामना थकपिनबसु अपील तौखिबगा लोइनना चाक चाद्रिङै मिनिट 95 की ममांगदा इसिंग थकपना चाक चारिङै मनुंगदा थकपदगी हेना यामना हकचांगदा कानबा पी हाइखी से हेल्थ डिपार्टमेंट मोइसे एक्टिव ओइबिगदोमने कोइसन सतना बजिगे अंगाम इकाई थोयदा माजे वारोबिनो को अंगाम पिमसासिंग इनखले पिमसासिंग सैनिटरी पैड सिंग जिरेगे लेना मैम लाय सी हेल्थ डिपार्टमेंट येबिबो सकदोमने इसिंग सिम मरु ओइबनि इसिंग तप सनम मया अदु NGO सिंग तोंग लेरे तोंगान तोंगान मैम कंट्रीब्यूट तौर तौर लेरे भाई सरकार चेजब नतिको इसिंग असिमा इसिंग दगी नारे दी RO ममदंग अचौबा ममनी दंग खिंजिनबिदा करी गायबा लेगे सिगुम लैबा ngमदबा जगा दि मई सो लाए लागे मोय इसिंग RO दुम फक्त खिंजिनबिरगदि आई अखोयगी चीफ सेक्रेटरी जो ngasi बोना हाइबिरम नै सुके सोयदन इसोर साकै सोयना हाइजगे चीफ सेक्रेटरी दा रिलीफ कैम्प त होजे इसिंग नि प्रॉब्लम से सिमतंग एड्रेस तौनो होनबियो इमा कैथल जॉइंट कोऑर्डिनेटिंग कमिटी फॉर पीस के कन्वेनर इमा मेमा ख्वाइरंबना मणिपुरदा प्रेसिडेंट रूल लैरिङैदा गवर्नर ना सिरोई लिली फेस्टिवल दा चीफ गेस्ट ओइदुना पांगथोकपा थौरम अमबु कवरेज सत्पा प्रेस मीडिया सिंगदा मणिपुर थाबा यारोय मदु मुथतलु हाइदुना ऑर्डर पीखिबा सिक्योरिटी पर्सनल सिंगदा ngasi फावबा एक्शन लौखटपा ngamdaba asina गवर्नर ना पाउकुम पिफम थोकपनी
Tumina laisinba asi nungaitaba poi mahakna Siroi Lily Festival da yawba chatliba adu Manipur gi governor oina chatlibra natraga atopa state ki governor oina yawribra haiba adusu sengdokpira u haikhe. Manipur Home Guard personnel singisu dearness allowance sada kuntrama panda hengat pinaba governor da haizakiba wafam adugi matangda kari thabak lokhatpa leirabage haiba adu khanghanbiyu haina ngasi Manipur Home Guard Employee Welfare Association ge president Y Mangina secretary to governor da ningsing cherol ama pisinkre cherol adugi matangda palladuna association ge president Y Mangina Finance Ministry na thokpa office memorandum amagi matung ina Delhi da leiriba Home Guard personnel singidi DA asi chada yankai humdoi dagi yankai manga da hengat kre. Adubu state asida mathau tauriba personnel singi oinadi chada tara mari dagi hena fangdri maram aduna lenga ki mari leinaba official singna thabakta onthok pinaba governor da aiba cherol ama me kun mathoi da pisin kibane. Adubu ngasi fauba mari leinaba singi paukum amata piraktabadagi ngasi amuk hana hiram asigi matang da kari thabak laukhatli bage haiba adu Khanghan Binaba Association na aiba cherol asi pisin kibane. Huzik atema break amatang longminasi. Aksang panathamge hairabadi iramda masimakta da leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari. Mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng khudong chaba pizari. Pediatrics, cardiology, cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari. Aduna state wangmada amu karigi chatlugani aikhoigi Manipur da su hogikti awangba thaki healthcare fanglabada. Matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patak yumpham oiba service lobiyu. Babina Hospital, where hope meets compassion. Akupa marol gidamak Babina Hospital, Sajiwa Jail Road, Kabai Soy Impal East Lengsing Birau. Natraga, aikhoigi phone number 6909 390666 ta call to birau. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu. Capidon cup syrup. Admission for 2025. As the institution is emphasizing hands-on training, cardiovascular technology students are trained echocardiography at very early stage in British style. Hi everyone, I'm a student of BSc Cardiovascular Technology second year, started doing hands-on echo. For further details, please contact 600-975-2429 Academic Department Sky Hospital. Honglagliba punsigi lambi sida araiba chaba yaba makhai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break ki matung makha tarakpa pauda Korkomgi taramari suba mapo kumon numit ngasi July 9 numit asida Manipur Kanglaipa amadi West Yalamdamda leiriba Yawolub amasung miyam khudingmakpu Korkomna ikai khumnaba utpaga loinena yaifa paujal piragli. Korkomgi Publicity Committee na thadorapa cherol asina makha taraduna Imalaibak Manipur Kanglaipa ke ningtam Yawol ihauda thawaina pontha pikraba athawa sing pumnamaki mafamda Korkomna ikai khumnaba utli hairi. Yawol ihau asigi damak lepiriba miyam pumna makpusu thagatpa phongdokpaga loinana miyamna thengnariba awaba kayadasu saruk yari hairi. Ningtamna hingba chaukhatpa haiba asi miyoibagi awangba machatni khal asi kaitharaklabadi miyoiba khunaisu sangaga pangkhak oirei. Asigumlaba miyoibagi liklam asiga loinana khumang chauksina hinglakpana Manipur Kanglaipa ke chingmi tami iraicha singna masibu manghanba kaidaunungda pamkhide maram asimakna inkumja lising amaga chamapan nifu tareta British loilamna tukhrabada isagi lengak lingduna inkumja lising amaga chamapan nifu nipanda democratic election mai pakna pangthokhi. Cherol asina Manipur Kanglaipa ki haukraba puwari ki maru oiba tangka kayabusu ningsinglakle Cherol asina makha taraduna Bharatna Manipur Kanglaipa pu namduna lausinkraba matungda Manipur Kanglaipa ta leiramba chingtamgi amuk hanak kaihallakhi Kanglup naiba losem ke lam amadi lengakta ethnicity gi maru
hulhanki hairi masimak wesia gi lamdam kaya da su thokhi Kanglup ki mingda leibak sembana ethnic homeland gi manglan kaya sagatnaba machak oikhi hairi Social Democracy ki khongchatta punna leibak sem khraba Manipur kangleipakta ethnic homeland gi pau asi Manipur kangleipakta Bharatna counter insurgency policy oina Asia Pacific ke lamda chathaba geopolitical gi lalongda Kanglup khara gi lanmi tengol sijinabani Manipur Kangleipak ki apunba saktam amadi core idea of Manipur Kangleipak asibu thugaiduna aikhoigi ningtam liklam asi thugainabagi damak ireicha masal gi marakta khaibung wakhal gi singsep tharibani Manipur Kangleipakta khunda minariba furup Kanglup singna furup Kanglup ke lanban semgatpadagi nanthokpa chumgani masina aikhoi masal gi marakta mangjabata natana karisu purakloi haiba asi khanglabadi apunba chawkhatpa ngamgani haina korkomna hairi Athletic Association of Manipur ge mityang makhada tha asigi tang kunda pangthokadoriba kilometer kunmathoi sangba first kumam nipa macha sing men's open memorial half marathon lising ani kunmanga da saruk yaningba athletics singna lakliba July ge tang 19 fawbagi manungda online motor form submission taunaba organizing committee ge maikaidagi half marathon asibu yawningba athletics singda appeal tawrakli KN Singh Athletic Youth Academy Moirang amasung Kumam Youth Club Moirang anina punna khusamnaduna pangthokadoriba Open Half Marathon asigi matangda ngasi Moirangda leiba KN Singh Academy gi office ta pangthokpa paugi mifam amada KN Singh Athletic Academy gi President Kumam Sonina haugalakhiba athletics singi promote taunaba wakhalonda leikhidraba international veteran athlete Kumam nipa machana hinglingai matamda mahakna lamdam asigi athletics singbu semgat lamba mahakna academy asibu semgat lamba kayada yumfam oiraga open half marathon asi run for sports legacy haiba thimda yumfam oiraga pangthok kadabani haiki Government so drugs ke against the thabak mayamon pakhali sports is the offense to drugs haiba mayamna so haina ba adu ne sports ta wo media drugs ta de haiba gi adu digi line da mayam bu thogat po oina maru oina Manipur ge athlete sing bu puning thogat po oina hairiba veteran athlete sigi mingda asigi marathon asi chinju aroibada maroiba pau amuka na pizari Manipurda ILP chana hangadabani haiba miyamgi khongjangda thawai katkraba mahairoi sapam Robin Hood ki tara suba ningsing thoram pangthokre Manipurda ILP chanare hairabasu ILP ase lengakna ningthina chana hanba mathau tai haina MP Bimol akoi samna haikre Tause mamasung tamai gi miyamna phangpam thokpa napsa gi makada cheng phangdriba ase phanghanbiyo haina hanagi MLA Jet ki khonbau nyumaina hairi Kuzik fawbagi oina ISTV na pizaba pau matang asida loshinjare mityang tabirba pumnamapu amukana krumjari